Tangkhul Baptisters Lamphel Pataki Shija Hospital Purakhiba kilometer amaga makhai sangba lambi asigi ayamba saruk phattaba amadi lambi asigi saruk kharada ising manungda komjau kaya leibana Rims Hospital dagi heart attack tauba Anaba ama Shija Hospital tan yaurukpada yauba ngamdana Leikhidaba Yaore haina Manipur International Youth Center MIYC na thokpa cherul amana mari lainaba singi pukning chinsinlakli MIYC की कोऑर्डिनेटर MC meetyeng ने थोकपा cherul amana Shija Hospital taba lambi asi aduki matik maroi haibasi Manipur leingakna khangda bagum tauri Shija Hospital Medical College National Institute of Technology NIT sewerage treatment plan amadi Lamphel yauna koibada khun kaya tariba sigi pukchak lambi asin oiri lambi asi atuba matamda foot ahum lop wangkhat handuna 4 lane onthoknanaba Manipur International Youth Center MIYC na fongturakli Housing rejuvenation of Lamphel water body project asi haukibaga loinana diversion road ama piramdana lambi tawkhai kibadagi lambi gi leirai ningkhaiduna Lamphel Shija Hospital lambi asi chatpada khudong chadre lambi asi miyang gi khudong chana na basem ju phawba pumthing thingzele haiduna Manipur leingakna haukiba April 12 da order thokpa leikrabani adubu anaba singi thawai kandaba yadi haiduna leingakna thingjan khraba lambi asi anaba gi imung manung mari mata Marumapang singna adumak ngasisu kudong chadaba kaya marakta sajinari mayamna hojik Shija Hospital tamna chatpada lambi asi ana yek thokpa yaba kudong thiba kaya mayoknariba ising thumjinduna leiriba lambi asi gi saruk sing asi athuba matamda semjin biu haina cherul aduna leingaki mari leinaba loishang singi pukning chinsinlakli